mayam pumnamakpu thoibi kaisamna taramna okjabaga loinana ikoknona khurumjari ngasisu mahausagu mayamgidamakta yamna nungairaba phunga wari ama puduna laksari wari asibu thabirakpana maipakpi sanu hausik mayamgi maphamda khudol tamjari wari asi mayam puna taminarasi thaina mamangai matamda khul amada tomal kauba nupa amagi laisa kaubi mamit tangbi masanupi ma leirami tomalgi loinabi ibem haldu masapiba amata yaurabadi haina yamna kanna maiba mabi kaya tanarami adubu madu pumnamak aremba tarami aduna ibo haldu upai leita masanupi mamit tangbiduna thokhanbani khanna masanupi aduda pangtaida tainabirami adubu tomaldi masanupi adu mamit uzadrabasu yamna luna tawjarami magi loinabina masanupibu tathi tawoina tawbaduda tomal imungi pibam natai sadrabasu mayam thadokuna langpoida chattuna thabak suba ngamlamde aduna makhoge khulgi ina khunba adugida aphang aphangba thabak suduna lelami ibem hal laikai khul koiba yaba koiraga mayum dhanjilaktuna isau langba haureklami hai laiza napadu hausi phawalizlakribro ibem hal mana lauribadu kanana sukhumlaktabaduda khoirang khoisaunana hey laiza nangu sirabro aina kawbasi tadribasibo ha laiza asi haituna ibem hal mangol darida phamlaga koilaw laurami adubu mana du kana lauribadu kanana sukhumlaktabaduda ibem haldu sauni imungda masanupi dubu phuge haina sanglaklammi adubu matamduda masanupidi imungda leramdabududa ingangakna maduge ngangduna karomda sakrabasano seisuduga asidane mina muk aingona masa siraba ngamdena wa haidoribane asi haiduna ibem haldu isawlangduna leikhirami asomdana laijadu thambau hoida thabak suba amana mapabungdu makhong sokle hairambaduda ipa pakhatna seisudu suduna lamjawduda ipa pakhana selaklami matamduda tomaldu ina khunba thambaugi sumangduda makhongdu leithekre haiduna mayam sangduna lekanarami baba asi haiduna laijadu ipa pakhatna mapabungbu kauduna seisuduna mama du lakpaduna madu ubada ahnupi amana mapabunggi manakta pusilami laijana baba nakhong sokle haidubu kamai tawringo isa thoibi kaisu thoina sokpo nateda haifet leithekibani nangbu sida kaidubu laklibano nama tharakpa yadro baba imadi ini tharohida sakhibadagi halak haudri tomal masanupina magi nupidu leikai koiba sakhi haibadu tabada tumina leikhirami tomal tapna ipagi thoibi phare isa laklabanina isa goin halasi hoi baba asi haiduna laisa mapabungu samduna chaisu aduna maraduna lambida chatlami mapa masadu asam lakpana mayum yauraklammi ibem haldu mapurebuna soktu lakpadu pakhatpagi mahutta isaulang mauraklammi makhoi pabung kamai tawribano makhoi pabungna khongdu thangma ngamdrabadi thabak sudrabadi imungsidi karam tawna salaine mama khongsina leithekibagi saina khangningaisida nangna marolama pangangda ngaksile aswai chathoklagane ongde leyo ai isase leitana tapothage ibem hal mapurebagi wadu tabada pairapna yenglamlaga karisu haidana handoklaga phamlaga leirami tanjadu laijadu koima maduna mapabungna khangnaba monama puthoraklammi baba se mon si khangsi yarene nangnamu wan lokthokluриbanine lokthoktrasu yarabududa baba mon yaudana phakti hippada nungairone lokthoklubani tomal masanupina wasam matawdu ubada peladuna masanupigi makokta nushina nanthabirami tawriba matawduda ibem haldi mitnare haibagum leithokhlaga leirami mathangi nimitta tomaldu makhong thangma ngamdrabanina thabuk subu chatlamde aduna ibem hal isau langma hauraklammi isa nupa matang yauramlabadi asu waribase waroidabani laisisu onthongna phakmandaba haiduni phatmandeba laiba isa nupa matasu bibiba yabani isa nupine na mayarsisu mamit phangi udre asinabu karinoba kanadawrise asi haiduna ibem hal
ꯄꯦꯟꯗꯕ ꯄꯨꯝꯕ ꯂꯥꯏꯖ ꯇꯥꯏꯅꯗꯨꯅ ꯏꯁꯧ ꯂꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯨꯔꯒꯅ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯅꯤ ꯈꯪꯕꯅ ꯇꯥꯅꯤꯡꯗ꯭ꯔꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯏꯕꯅ ꯁꯨꯝꯕꯗꯒꯤ ꯇꯣꯃꯥꯜꯒꯤ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄꯃꯨꯛ ꯉꯝꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯅꯥꯈꯨꯟꯕ ꯊꯝꯕꯧꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯔꯤꯕꯤ ꯊꯥꯔꯣꯗꯨ ꯃꯥꯒꯤ ꯃꯥꯝꯃꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯧꯅ "ꯍꯩ ꯃꯃꯥ, ꯏꯃꯧꯁꯤꯅ ꯃꯇꯝ ꯈꯔ ꯂꯩꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯌꯨ, ꯃꯕꯨꯛꯅꯤꯡ ꯅꯥꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ." "ꯍꯣ ꯑꯩꯁꯨ ꯈꯪꯖꯩ, ꯀꯩꯗꯧꯒꯦ? ꯊꯥꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯦ, ꯅꯥꯄꯤꯒ ꯍꯣꯡꯂꯨ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧꯒꯤ ꯅꯨꯄꯤꯅ ꯃꯃꯧ ꯅꯨꯄꯤ ꯊꯥꯔꯣꯗꯨ ꯁꯝꯂꯒ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯃꯥꯒꯤ ꯃꯥꯝꯃꯒ ꯃꯅꯦꯒꯅ ꯃꯥꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯕꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯃꯥꯜꯗꯨ ꯆꯠꯄ ꯈꯣꯠꯄ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯈꯣꯡꯗꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ, ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯅ ꯂꯦꯡꯗꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯅ "ꯑꯩꯗꯤꯕ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯣ ꯄꯦꯜꯂꯕꯅꯤ, ꯄꯨꯡꯄꯦꯟ ꯄꯦꯟꯕꯗ ꯑꯣꯏꯔꯕꯅꯦꯕ ꯑꯩꯁꯦ꯫ ꯏꯆꯥ ꯅꯨꯄꯤꯅ ꯇꯧꯔꯤꯁꯤꯅ ꯑꯩꯒꯤ ꯈꯖꯤꯛ ꯐꯥꯎ ꯃꯇꯦꯡ ꯄꯥꯡꯗꯧ ꯋꯥꯁꯨ ꯅꯠꯇꯦ, ꯏꯄꯨꯔꯣꯏꯕꯁꯤꯁꯨ ꯑꯃꯨꯛ ꯃꯈꯣꯡꯁꯦ ꯁꯣꯛꯂꯕꯅꯤꯗꯣ ꯍꯥꯏꯗꯅ ꯈꯤꯜꯂꯒꯅꯦ ꯂꯩꯔꯤꯕꯁꯤ꯫ ꯏꯃꯨꯡꯁꯤ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤꯅꯦ ꯏꯀꯣꯛ ꯏꯃꯩ ꯈꯪꯗ꯭ꯔꯦ." "ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯏꯃꯨꯡꯒꯤ ꯀꯔꯤ ꯍꯣꯠꯅꯗꯅ ꯋꯥꯔꯤꯕꯅꯣꯅꯦ? ꯆꯥꯛ ꯍꯥꯏꯔꯦ ꯃꯃꯤꯠ ꯎꯗꯕꯤ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯊꯣꯡꯂꯒꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯁꯤ." "ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯈꯛ ꯆꯥꯔꯒ ꯂꯦꯟꯕ ꯌꯥꯕ꯭ꯔꯣ? ꯏꯃꯨꯡ ꯃꯅꯨꯡ ꯂꯝꯁꯤꯛ ꯋꯥꯏꯁꯦ ꯃꯁꯦ ꯆꯤꯟꯌꯦꯟ ꯊꯤꯔꯤꯕ ꯅꯅꯥꯏ ꯅꯨꯄꯤꯅ ꯇꯧꯔꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯅꯥꯃꯤꯠꯇꯨꯅ ꯑꯃꯠꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯍꯜ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯂꯥꯏꯖꯗꯨ ꯃꯃꯤꯠ ꯎꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯌꯥꯝꯕꯗꯤ ꯃꯥꯔꯗꯨꯅ ꯂꯣꯏꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯇꯧꯕ ꯍꯥꯏꯕꯕꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯕꯁꯤ ꯃꯤꯒꯤꯗ ꯋꯥꯔꯦꯝ ꯉꯥꯡꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯃꯈꯣꯡ ꯇꯦꯛꯇꯨ ꯂꯩꯕꯗꯨꯗ ꯏꯕꯦꯝꯍꯜ ꯂꯩꯀꯥꯏ ꯀꯣꯏꯕ ꯐꯪꯂꯝꯗꯦ, ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗ ꯑꯣꯟꯁꯤꯜꯂꯒ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯂꯤꯕꯅꯤ꯫ "ꯃꯃꯥ, ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦ, ꯑꯩꯁꯨ ꯈꯣꯡꯁꯤ ꯊꯣꯏꯅ ꯅꯥꯕ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ, ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯔꯣ." "ꯏꯁ, ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕ ꯑꯣꯏꯅ ꯈꯜꯂꯕꯅꯤꯅꯦ꯫ ꯍꯣ ꯇꯨꯃꯤꯟ ꯂꯩꯖꯔꯒꯦ, ꯑꯩꯗ ꯇꯨꯃꯤꯟ ꯂꯩꯖꯈ꯭ꯔꯒꯦ ꯍꯥꯏꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯍꯜ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯉꯥꯡꯅꯔꯤꯕꯗꯨ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗꯒꯤ ꯇꯥꯔꯝꯃꯤ, ꯑꯗꯨꯅ ꯇꯞꯅ ꯆꯩꯁꯨꯗꯨꯅ ꯃꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ꯫ "ꯕꯥꯕꯥ, ꯅꯈꯣꯡꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ ꯍꯥꯏꯗꯨꯕꯣ?" "ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯏꯄꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯣꯃꯥꯜꯗꯨ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯒ ꯏꯅꯥꯈꯨꯟꯕ ꯊꯝꯕꯧꯒꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯣꯗꯨ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯂꯩꯀꯪ ꯊꯥꯔꯣ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯇꯥ, ꯅꯪꯅ ꯑꯍꯤꯡꯗ ꯁꯥꯆꯕꯤ ꯂꯩꯔꯥꯡ ꯑꯣꯏꯔꯨꯕꯅ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯨ ꯂꯩꯀꯪ ꯊꯥꯔꯣ ꯑꯄꯣꯝꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯇꯣꯃꯥꯜꯗꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯩꯔꯨꯕꯅ ꯊꯝꯕꯧꯒꯤꯗ ꯊꯥꯔꯣ ꯂꯥꯛꯄꯗꯨ ꯈꯪꯂꯝꯗꯦ, ꯑꯗꯨꯅ ꯊꯝꯕꯧꯒꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ ꯃꯕꯨꯛꯅꯤꯡꯗꯁꯨ꯫ "ꯑꯉꯥꯎꯕꯤꯔ ꯀꯩꯅꯣꯅꯦ ꯑꯌꯨꯛꯁꯤꯗ ꯂꯩꯁꯤꯗ ꯋꯥꯔꯤ ꯁꯥꯔꯤꯃꯤ ꯇꯧꯔꯤꯁꯤꯅ?" ꯑꯁꯤ ꯈꯟꯅ ꯉꯛꯅ ꯇꯣꯃꯥꯜꯗꯨ ꯊꯥꯔꯣꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯣꯁꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯣꯃꯥꯜꯅ ꯃꯉꯣꯟꯗ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯇꯣꯃꯥꯜꯗꯨ ꯊꯥꯔꯣꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯨꯗ ꯊꯕꯛ ꯁꯨꯐꯝ ꯑꯗꯣꯝꯗ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯊꯥꯔꯣꯅ "ꯉꯥꯏꯈꯣ." "ꯀꯔꯤ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤꯗꯣ?" ꯇꯣꯃꯥꯜ ꯊꯥꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯨꯝ ꯀꯔꯤ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕꯅ ꯐꯅꯤ ꯈꯜꯂꯝꯃꯤ꯫ "ꯀꯩꯅꯣꯅꯦ ꯅꯪꯕꯣ, ꯅꯔꯣꯟ ꯊꯣꯛꯇꯕ꯭ꯔꯣ?" "ꯏꯕꯦꯝꯃ, ꯈꯣꯟꯗꯥꯗꯨ ꯈꯤꯇꯪ ꯀꯟꯗ꯭ꯔꯣ? ꯌꯦꯡꯕꯗꯁꯨ ꯑꯩꯅ ꯈꯔ ꯑꯗꯨꯝ ꯍꯜꯂꯝꯗꯧ ꯃꯥꯜꯂꯤ. ꯇꯥꯗ ꯈꯨꯔꯥ ꯍꯥꯏꯅ ꯀꯧꯔꯒ ꯍꯥꯏꯕꯅꯤ. ꯅꯪ ꯍꯥꯏꯅ ꯍꯦꯛꯇ ꯅꯝꯍꯥꯏ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯗ. ꯏꯁ, ꯑꯣꯟꯊꯣꯛꯅ ꯊꯧꯒꯜꯂꯣꯟ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯍꯣ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯤꯕꯗꯣ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯋꯥꯈꯜꯅꯣꯕ? ꯀꯔꯝꯕ ꯋꯥꯈꯜꯗꯅꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯗꯣ. ꯇꯣꯃꯥꯜ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯅ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯕ ꯋꯥꯐꯝꯗꯨ ꯌꯥꯔꯛꯇ꯭ꯔꯦ ꯊꯥꯔꯣꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ.
ꯍꯣꯏꯗꯤ ꯏꯕꯦꯝꯃꯁꯦ ꯀꯔꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯈꯟꯅ ꯌꯦꯡꯂꯝꯂꯤꯕꯅꯤ ꯀꯔꯤ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯥꯒꯤ ꯃꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯇꯣꯃꯥꯜꯒꯤ ꯇꯨꯃꯥꯡꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯍꯩ ꯑꯉꯥꯎꯕꯤ ꯅꯥꯏꯅ ꯇꯧꯏꯁꯦ ꯁꯝꯁꯤ ꯊꯥꯗꯣꯛꯑꯅꯤ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯐꯣꯏꯈꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯇꯣꯃꯥꯜꯅ ꯅꯥꯏ ꯊꯥꯗꯣꯛ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯗꯦ ꯃꯇꯝꯗꯨꯗ ꯊꯝꯕꯧꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯍꯩꯃ ꯊꯥꯔꯣ ꯁꯤ ꯊꯥꯗꯣꯛꯁꯤ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨꯕꯣ ꯏꯅꯦ ꯃꯥꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒꯤ ꯃꯁꯝꯁꯦ ꯐꯣꯏꯗꯠꯂꯤꯕꯅꯤ ꯑꯩꯅ ꯍꯥꯏ ꯇꯣꯃꯥꯜ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣꯅꯦ ꯏꯅꯦ ꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩꯗꯤ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕ ꯈꯜꯂꯨꯕꯅꯤ ꯊꯥꯔꯣ ꯃꯤ ꯈꯪꯗ ꯇꯧꯕꯅꯤ ꯍꯥꯏꯔꯤꯁꯤ ꯇꯣꯛꯑꯁꯤ ꯑꯁꯤ ꯈꯟꯅ ꯊꯝꯕꯧꯒꯤ ꯅꯨꯄꯤꯅ ꯊꯥꯔꯣꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯊꯥꯔꯣꯁꯨ ꯃꯅꯦꯅ ꯈꯥꯝꯗꯣꯛꯄꯗꯨꯗ ꯇꯣꯃꯥꯜꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨ ꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗ ꯁꯥꯎꯅ ꯌꯦꯡꯕꯗꯤ ꯇꯣꯛꯂꯝꯗꯦ ꯃꯇꯝꯗꯨꯗ ꯇꯣꯃꯥꯜꯗꯤ ꯃꯁꯝꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯌꯦꯡꯖꯗꯨꯅ ꯏꯅꯦ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯇꯣꯃꯥꯜ ꯀꯩꯗꯧꯔꯒꯦ ꯏꯃꯧꯅꯤꯅꯦ ꯅꯪ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯟꯅ ꯎꯗꯕꯗꯨꯗ ꯈꯪꯂꯨꯗ꯭ꯔꯦ ꯀꯣꯛꯇꯤ ꯑꯗꯨꯝ ꯈꯔ ꯇꯧ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯗꯨ ꯑꯋꯥꯡ ꯊꯪꯕ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯎꯀꯛ ꯋꯥꯀꯛ ꯃꯌꯥꯝꯗꯨ ꯍꯣꯟꯗꯣꯛꯅꯕ ꯃꯃꯥꯏ ꯂꯩꯊꯣꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯥꯔꯣꯁꯨ ꯇꯣꯃꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯉꯥꯏꯈꯣ ꯊꯥꯔꯣ ꯅꯪꯕꯨ ꯅꯃꯨꯡꯁꯤꯗ ꯇꯥꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯏꯅꯦ ꯑꯩꯅ ꯉꯁꯥꯏꯗꯤ ꯍꯥꯏꯔꯤꯕꯅꯤ ꯅꯃꯧ ꯅꯨꯄꯤꯅꯦꯁꯨ ꯍꯥꯏ ꯃꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯗꯦ ꯏꯅꯦꯅ ꯈꯔ ꯇꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯊꯥꯔꯣꯅ ꯋꯥꯍꯩꯗꯨꯒꯤ ꯇꯧꯕꯗꯨ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯁꯪꯒꯣꯏ ꯑꯗꯨꯝꯅ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯊꯥꯔꯣꯗꯨ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯩꯒꯤ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯍꯜꯂꯤꯅꯣ ꯕꯦꯝꯃ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯕꯁꯤꯗꯅꯦ ꯋꯥꯕ ꯃꯥꯟꯗꯕꯅꯤ ꯃꯥꯁꯨ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯁꯨꯕ ꯄꯥꯝꯕ ꯅꯠꯇꯦꯅꯦ ꯏꯅꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯤꯗ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯒ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯤꯗꯦ ꯊꯝꯕꯧꯒꯤ ꯅꯨꯄꯤꯗꯨ ꯁꯣꯔ ꯁꯥꯎꯟ ꯍꯣꯟꯗꯣꯛꯂꯒ ꯇꯣꯃꯥꯜꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯇꯝꯂꯝꯃꯤ ꯊꯥꯔꯣꯗꯣ ꯍꯥꯟꯅꯗꯤ ꯇꯣꯃꯥꯜꯒꯤ ꯐꯤꯕꯝ ꯈꯪꯗ꯭ꯔꯤꯉꯩꯗ ꯁꯥꯎꯅꯤꯡꯂꯝꯂꯕꯁꯨ ꯃꯅꯦꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯏꯅꯦ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄ꯭ꯔꯣ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯆꯥꯅꯨꯄꯤꯃꯨꯛ ꯍꯪꯂꯤꯕꯣ ꯊꯥꯔꯣ ꯃꯅꯦꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯗꯤꯕ ꯃꯥꯅ ꯅꯤꯡꯂꯨ ꯅꯤꯡꯂꯨꯕꯗ ꯇꯧꯔꯗꯅ ꯑꯩꯅ ꯍꯪꯂꯤꯕꯁꯤꯗꯤ ꯈꯨꯝꯂꯝꯗꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧꯒꯤ ꯅꯨꯄꯤꯗꯨ ꯉꯥꯡꯗꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯊꯥꯔꯣꯗꯨ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯑꯉꯥꯡꯗꯨ ꯀꯧꯔꯒ ꯂꯥꯏꯖꯕꯨ ꯃꯈꯣꯏꯗ ꯀꯧꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯇꯍꯥ ꯇꯍꯥ ꯂꯥꯏꯖ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯖꯁꯨ ꯂꯥꯛꯂꯝꯃꯤ ꯊꯥꯔꯣ ꯂꯥꯏꯖꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯏꯐꯨꯠ ꯐꯥꯎꯔꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯀꯔꯤꯒꯤꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯅꯣ ꯂꯥꯛꯑꯣ ꯅꯤꯅꯦꯒꯤ ꯅꯥꯛꯇ ꯐꯝꯁꯤꯁꯦ ꯌꯥꯔꯅꯤ ꯏꯅꯦ ꯁꯤꯗ ꯁꯨꯝ ꯂꯦꯞꯀꯦ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯀꯔꯤꯒꯤ ꯏꯀꯣꯏ ꯀꯣꯏꯕꯒꯤ ꯃꯇꯧ ꯎꯠꯂꯤꯕꯅꯣ ꯂꯥꯛꯑꯣꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯁꯦ ꯑꯗꯨꯒꯅꯦ ꯍꯩꯉꯥꯟ ꯆꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯁꯝꯗꯨꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯝꯃꯤ ꯊꯥꯔꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯕꯒꯤ ꯃꯆꯤꯟ ꯈꯔ ꯀꯟꯖꯕꯒꯤ ꯋꯥꯅꯤ ꯃꯕꯨꯡ ꯃꯄꯥꯎꯗꯤ ꯌꯥꯝꯅ ꯆꯝꯃꯤ ꯑꯗꯨꯒ ꯁꯣꯏꯅꯥꯏꯕꯁꯤꯡꯕꯨꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯏꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯕꯨ ꯀꯔꯤ ꯁꯤꯟꯊꯥ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯕꯦꯝꯃ ꯏꯅꯦꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦꯗ ꯏꯅꯦꯒ ꯍꯩꯉꯥꯟ ꯆꯥꯁꯤꯅ ꯀꯧꯕꯅꯤ ꯏꯅꯦ ꯑꯩꯅ ꯄꯥꯝꯗꯕ ꯁꯤꯟꯊꯥ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯄꯤꯖꯕ ꯍꯩꯉꯥꯟꯁꯦ ꯍꯥꯎꯇꯕꯒꯤꯔꯣ ꯂꯥꯏꯖ ꯊꯥꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯇꯞꯅ ꯃꯀꯣꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯥꯔꯣꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯃꯤꯠ ꯎꯗ꯭ꯔꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯍꯜꯂꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯝꯃꯤ ꯕꯦꯝꯃ ꯂꯥꯏꯖ ꯅꯪꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯨꯅꯤ ꯍꯥꯏꯁꯤꯕꯨ ꯅꯪꯒꯤ ꯏꯃꯥꯗꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯏꯅꯦ ꯏꯃꯥꯗꯤ ꯃꯁꯥ ꯁꯣꯜꯂꯤ ꯌꯨꯝꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯗꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯖ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯩꯀꯥꯏ ꯀꯣꯏꯕꯗꯨ ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯄ ꯐꯖꯗꯦ ꯍꯥꯏꯅ ꯑꯣꯏꯗꯕ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯇꯣꯃꯥꯜꯗꯨ ꯊꯝꯕꯧ ꯍꯣꯏꯒꯤ ꯀꯩꯗꯒꯤ ꯐꯧ ꯄꯣꯝ ꯑꯃ ꯍꯣꯟꯗꯣꯔꯛꯄꯗ ꯃꯪꯒꯣꯜꯗ
ꯃꯆꯥꯅꯨꯄꯤꯗꯨ ꯊꯔꯣꯒ ꯐꯝꯂꯝꯕꯗꯨꯗ ꯐꯧꯄꯣꯝꯗ ꯊꯥꯗꯗꯨꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯕꯦꯝꯃ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯏꯆꯥꯅꯨꯄꯤꯗꯗꯤ ꯇꯥꯏꯅꯒꯅꯨ ꯕꯥꯕꯥ ꯏꯅꯦꯁꯤꯅ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯍꯩꯉꯥꯟ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯕꯅꯤ ꯀꯔꯤ ꯍꯩꯉꯥꯟ ꯆꯥꯁꯤ ꯍꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥ ꯌꯥꯝꯅ ꯊꯥꯖꯗꯅ ꯊꯔꯣꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯔꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤꯁꯨ ꯇꯧꯔꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯃꯁꯥꯗꯨ ꯏꯊꯥ ꯊꯥꯖꯔꯝꯗꯦ ꯊꯔꯣꯒꯤ ꯃꯁꯤꯡꯗꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯆꯥ ꯊꯣꯏꯕꯤ ꯍꯩꯉꯥꯟꯗꯨ ꯆꯥꯕ ꯂꯣꯏꯔꯗꯤ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯨꯀꯣ ꯍꯣꯏ ꯄꯥꯕ ꯉꯥꯏꯈꯣ ꯌꯥꯈꯤꯔꯣꯏ ꯍꯟꯕ ꯇꯣꯃꯥ ꯊꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯉꯛꯅ ꯊꯔꯣꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯔꯣꯅ ꯂꯥꯏꯖꯗꯨ ꯃꯍꯥꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯃꯆꯥꯗꯨꯗꯤ ꯂꯥꯏꯖꯅ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯃꯌꯨꯝꯗ ꯊꯕꯛꯈꯪ ꯂꯣꯏꯁꯤꯟꯗꯧꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯃꯃꯥꯏꯕꯦꯝꯃꯅ ꯁꯣꯏꯗꯅ ꯁꯥꯂꯥꯟ ꯇꯥꯟꯅꯔꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯂꯝꯗꯦ ꯇꯣꯃꯥꯜꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯅꯦꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧ ꯑꯗꯨꯒ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯐꯧꯄꯣꯝꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯒ ꯆꯀ꯭ꯔꯤ ꯂꯩꯔꯤꯕꯗꯣꯝꯗ ꯊꯥꯡꯈꯤꯔꯝꯃꯤ ꯂꯥꯏꯖꯁꯨ ꯎꯄꯥꯏ ꯂꯩꯇ ꯊꯔꯣꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯄꯥꯈꯠꯂꯝꯃꯤ ꯊꯔꯣꯁꯨ ꯂꯥꯏꯖꯅ ꯄꯥꯈꯠꯄ ꯃꯇꯧ ꯎꯠꯂꯤꯕꯗꯨ ꯎꯔꯗꯨꯅ ꯇꯞꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯥꯏꯖ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯣ ꯏꯅꯦꯕꯨ ꯑꯇꯣꯞꯄ ꯅꯠꯇꯦ ꯈꯜꯂꯕꯗꯤ ꯑꯩꯉꯣꯟꯗꯅꯦ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯂꯥꯏꯖ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯕ ꯊꯔꯣꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯐꯝ ꯈꯪꯗ ꯂꯩꯔꯤ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯅꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯐꯔꯦꯁꯦ ꯅꯪꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯗꯤ ꯏꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯔꯣꯏ ꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ ꯊꯔꯣ ꯇꯞꯅ ꯂꯥꯏꯖꯅ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯔꯤꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯏꯕꯦꯝ ꯑꯗꯨ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩ ꯂꯥꯏꯖ ꯅꯪ ꯉꯁꯥꯏꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤ ꯁꯪꯂꯝꯃꯨ ꯆꯥꯊꯣꯛꯂꯝꯒꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯏꯃꯥ ꯏꯅꯦ ꯊꯔꯣꯅ ꯀꯧꯕꯗꯨꯗ ꯆꯠꯂꯨꯕꯅꯤ ꯀꯅꯥꯅꯣ ꯊꯔꯣꯗꯤ ꯂꯥꯏꯖ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯊꯝꯕꯧꯍꯣꯏꯗ ꯂꯥꯛꯄ ꯅꯨꯄꯤꯅ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯌꯦꯡꯗꯒꯤꯅꯦ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯂꯩꯀꯥꯏ ꯀꯣꯏꯔꯝꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦꯀꯣ ꯑꯩꯁꯦ ꯅꯪ ꯄꯣꯛꯂꯨꯗꯅ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦꯍꯦ ꯅꯪ ꯄꯣꯛꯂꯨꯗꯅ ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯑꯩꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯍꯜ ꯃꯆꯥꯅꯨꯄꯤꯗ ꯃꯔꯝ ꯆꯥꯗꯅ ꯇꯥꯏꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯂꯥꯏꯖꯁꯨ ꯃꯃꯥꯅꯕꯨ ꯑꯁꯨꯝꯅ ꯇꯥꯊꯤ ꯇꯥꯊꯤ ꯉꯥꯡꯁꯛ ꯇꯧꯕꯁꯤꯅ ꯃꯍꯦꯜꯂꯤ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯝꯍꯜꯗꯤ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯒ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯣꯃꯥꯜꯁꯨ ꯈꯨꯠꯁꯨꯃꯟ ꯈꯔ ꯐꯪꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯇꯣꯃꯥꯜ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯃꯥ ꯀꯔꯤꯃꯨꯛ ꯇꯧꯔꯨꯕꯒꯦ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕꯁꯤꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯗꯒ ꯋꯥꯕꯅꯦ ꯅꯪꯅꯕꯨ ꯏꯁꯧ ꯂꯥꯡꯕꯁꯤ ꯇꯥꯕꯁꯤꯗꯤ ꯀꯣꯛꯄꯨ ꯆꯤꯛꯂꯦꯅꯦ ꯍꯣꯅꯦ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯉꯥꯡꯅꯤꯡꯗꯅꯒ ꯉꯥꯡꯕ ꯖꯥꯠ ꯅꯠꯇꯦ ꯀꯣ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯌꯥꯝ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤ ꯉꯥꯡꯂꯤꯕꯁꯦ ꯋꯥꯔꯕꯗꯤ ꯇꯨꯃꯤꯟꯅ ꯀꯣꯛ ꯂꯩꯔꯨ ꯀꯩꯗꯧꯕꯒꯦ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤ ꯇꯥꯍꯜꯂꯤꯕꯁꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯍꯜ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯀꯥꯗ ꯇꯨꯃꯤꯟꯅ ꯂꯩꯖꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯁꯝꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯔꯝ ꯆꯥꯗꯅ ꯐꯨꯕꯗꯨꯗ ꯁꯥꯎꯅ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯝꯃꯤ ꯅꯆꯥꯅꯨꯄꯤ ꯃꯤꯇꯥꯡꯕꯤꯁꯤꯗꯃꯛ ꯃꯥꯒꯤꯗꯃꯛꯇ ꯅꯪ ꯑꯩꯕꯨ ꯐꯨꯔꯤꯕꯅꯤꯅꯦ ꯍꯥ ꯑꯩꯕꯨ ꯐꯨꯔꯕꯅꯦꯕ ꯈꯔ ꯐꯨꯔꯤꯕꯗꯨꯅ ꯐꯔꯕꯅꯤ ꯏꯆꯥꯁꯤꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯌꯦꯡꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜ ꯃꯃꯥꯅꯣ ꯍꯥ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯃꯤꯇꯥꯡꯕꯤꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯒꯗꯕꯒꯤ ꯁꯔꯨꯛꯇꯤꯅꯦ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯃꯤꯇ ꯏꯆꯥ ꯎꯗꯕꯅ ꯐꯩꯌꯦ ꯑꯩ ꯏꯆꯥ ꯎꯗꯕꯅ ꯐꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯍꯜ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯏꯖ ꯃꯃꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯃꯥꯅ ꯐꯨꯔꯝꯕꯒꯤ ꯆꯩꯅꯥꯈꯣꯜꯒ ꯀꯥꯎꯈꯤ
matamoi ado hena machetana kaikhirami aduna tapna mamitagi mapi sintaraklami tomalsu masanapiki mabitigi tarakliba mapido ubada mahakna hena thamoi amu hena kaiba haibadu oirami isa thoibi karigi kaplibano isagi tamo ipalari pasidi papa ibanai ko asukta thiri basibu karigino aisi wasi magi imagi no ngai pumba munaba taibang si laki bo oira bachalu papa angaubi karigi dumna haribano namana pendabagi adu pangangang libani namana nangbu karigi dusidani asi haiduna tomal masana pibu mabungning nungai nabu hotnajarami laijesu khanglibani mapabungna haribadu magi bukning nungai nabani haiba aduna tapna masindu khajik lengduna nokfei tawrami mathanga ayukta tomal thabok suba thamok hoye lakpada tharona laijagi maram dhanglaklammi ha isalibema aigi isana pisi maraibak thirabi haiduni mami su uba natre masigi su mathakta apokpi mamana phawba mahakbu phangjabada magi phaba nungaibu pumba mangalabani haina khanjaribani do tharo tomalgi wangang aduda khara makhaidi khangma ngamle laijabu apokpi mamana tathi tawoina loinabi haiba ibo asang matamda isa laijado aigi nakta tharaktuna wari watai ehak tawjagi isa libema isa nupido miga mimana tabini madu khandana kanana su loinaba pamdabani isalna wari watai tawge habdo yamnadi phabu wafamni adubu ibung adu wada tawdane lairano angangdo khara tharo asi hairamduna tharodu tomalna haibatada imungda paraprap sankhirami tomal magi nupigi matawduga tharona hairakli waduga imung mahi langmadi soiroi haina khalami aduba tomal upai leita sor sangna hondoklaga magi mathau tawnabu hotnarami numin adugi nungthildasu tharona laijabu angang thaduna kawhalami angang aduna laija kawba tabada ibem haldu imungdagi isau langli thoraklami ibungo karigino aikhoi laija kawribo idot ini tharona iche laija kawrona haiba adugini hai nupa masa madugi nupiduna karigino isa nupisibu moida he kawribasibo idot aidi khangdi inena ise kawrusu haibagi aidi sumna kawbulakpani asi haiduna angangdu tumina leptu leirami ibem halsu angang aduda makhatana wa hanglamde adubu tanjaduda laijadu magi saisudu susuduna maraga mapana thoraklami maraga muthuleiduna nangbu karai satke haibano ima angangna kawkhibaduda kari haidobonona hangi tholakpani abungo nangnai kawribadubu kari haige haibano iche ini tharona moide laona harakpa adugini hai aina satpa yaroi haribasibi nangna tawribasibu aiba miyam mangda masa sinaba ngamdabi tahangina tawriba natro ha madu tanaba nangna sinliba natraimi asi haiduna ibem hal masanupida khonkana wangang bahuraklami laija ko bulak liba angang adusu nungaitana laija da yengduna leirami abungo ineda ngasidi ai lakpa ngamlaroi haksang ngamdena dangna khra tambiyu ko hoichi asi haiduna angang adusu nungaitana sarkhirami laija su nungaito pumbadu losinduna maraga magi gada sankhirami ibem haldu masanapina sankhibaga amu isawlangduna lehaurami asomdana tharodi laija laklaga sanabani haiduna asatha kaya masi langlami adubu mana thakiba angang adu matomda lakpaduda ingangakna abungo nasi laijari laktrabo inya isedo masanu ngaitre ngasi laroi hairi abungo asengmaki nasi laijadu masanga mahudabro angang adu tharogi waduda tharoda wade haida tatu yengdu leirami matamduda tharosu chingnabu phawrami aduna namdana angang aduda hangbadagi angang aduna mamana saibadagi laktabani haina tamlami paudu tarubda tharodu yamna nungairamdi amuksu laijana telamgada pusi marel adu khanjilami matamduda tharodu matang kuinadagi mayum palare haina leplakpa phirep adu hongdoklaga laijabu masada masa magumna yengsinbirigi haina khalami tharo yamna muna khalaba tungda maneda wa khara phongdoklami ine ai ngasidi wa khida haigeba kari numit onya imongna itap tapna wa haigi kan hairisibo hainingbado
ꯍꯦꯛꯇ ꯀꯣꯏꯗꯅ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯅꯦ ꯑꯩ ꯇꯥ ꯇꯣꯃꯥꯜꯗ ꯂꯩꯔꯒꯦꯅ ꯈꯜꯂꯦ ꯊꯥꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧꯒꯤ ꯅꯨꯄꯤꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗ ꯂꯩꯔꯛꯄ ꯃꯃꯧ ꯑꯗꯨꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯀꯔꯤ ꯍꯥꯏꯒꯅ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯏꯅꯦ ꯅꯃꯧꯕꯨ ꯇꯧꯉꯝꯃꯤꯅ ꯍꯥꯏꯅ ꯈꯟꯕꯤꯅꯨ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯂꯥꯏꯖꯒꯤꯅꯤ ꯍꯥ ꯕꯦꯝꯃ ꯑꯗꯨꯕꯨ ꯅꯪꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯅꯤ ꯅꯪꯕꯨ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯕ ꯉꯝꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯋꯥꯐꯝꯗꯣ ꯇꯣꯃꯥꯜꯅ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯏꯅꯦ ꯇꯥ ꯇꯣꯃꯥꯜꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯍꯥꯏꯅꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯣꯡꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯊꯝꯕꯧꯒꯤ ꯅꯨꯄꯤꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯍꯥꯏꯈꯤ ꯋꯥꯗ ꯍꯣꯡꯗꯕ ꯃꯅꯨꯡ ꯀꯟꯕ ꯃꯇꯧꯗꯨ ꯈꯪꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯏꯃꯧꯅ ꯑꯗꯣ ꯌꯧꯅ ꯂꯦꯞꯂꯕꯗꯤꯅꯦ ꯏꯅꯦ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯇꯧꯕꯇꯕꯨ ꯋꯥꯔꯛꯂ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧꯒꯤ ꯅꯨꯄꯤꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯔꯣꯁꯨ ꯃꯅꯦꯅ ꯌꯥꯕ ꯄꯤꯔꯝꯂꯕꯗꯨꯗ ꯋꯥꯐꯝꯗꯨ ꯇꯣꯃꯥꯜꯗ ꯇꯝꯂꯨꯒꯤ ꯈꯟꯅ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯃꯥꯜꯁꯨ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯇꯥ ꯇꯣꯃꯥꯜ ꯁꯣꯝꯗꯝꯇ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯁꯤꯗ ꯁꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯌꯥꯗꯕꯩꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯏꯪꯈꯣꯜ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯇꯣꯃꯥꯜꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯃꯈꯨꯠ ꯃꯁꯥ ꯇꯩꯊꯣꯛꯂꯨꯕ ꯂꯣꯏꯔꯒ ꯑꯔꯨꯕ ꯋꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯝꯃꯤ ꯊꯥꯔꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯝꯃꯨꯁꯤ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤꯁꯦ ꯌꯥꯅꯤ ꯁꯤꯗ ꯁꯨꯝ ꯂꯦꯞꯂꯒꯦ ꯑꯩꯅ ꯐꯝꯃꯨ ꯍꯥꯏꯗꯤ ꯀꯣꯛ ꯐꯝꯃꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯇꯣꯃꯥꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯐꯝ ꯊꯥꯔꯤꯕꯗꯨꯗ ꯐꯝ ꯊꯥꯍꯜꯂꯝꯃꯤ ꯊꯥꯔꯣꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯇꯣꯃꯥꯜꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯀꯩꯅꯣ ꯑꯗꯨ ꯄꯥꯈꯠꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯕꯗꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯃꯤ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ ꯊꯥꯔꯣ ꯀꯔꯤ ꯋꯥꯅ ꯍꯥꯏꯗꯧꯕꯗꯣ ꯁꯖꯥꯏꯔꯣ ꯑꯩ ꯌꯨꯝꯗꯁꯨ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ ꯊꯥꯔꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯃꯍꯥꯛꯄꯨ ꯇꯣꯃꯥꯜꯅ ꯂꯧꯁꯤꯟꯕꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯊꯥꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯁꯦꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯤ ꯏꯇꯨ ꯏꯆꯥ ꯂꯩꯔꯤꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯅꯇꯨ ꯅꯆꯥ ꯂꯩꯔꯒ ꯀꯩꯗꯧꯒꯦ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯅꯤ ꯊꯥꯔꯣ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯊꯥꯔꯣꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯊꯥꯔꯣꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯇꯣꯃꯥꯜꯗꯨ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯂꯥꯏꯖꯒꯤ ꯈꯜꯂꯒꯅꯤ ꯇꯣꯃꯥꯜ ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯄꯜꯂꯛꯄꯗꯨꯗ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥ ꯇꯣꯃꯥꯜꯅ ꯑꯩꯕꯨ ꯊꯥꯖꯔꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯅꯥꯝꯃ ꯁꯣꯏꯅꯥꯏꯕꯤ ꯑꯣꯏꯕꯅ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯨ ꯌꯥꯝꯅ ꯋꯥꯈꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗꯒꯤ ꯍꯧꯔꯒ ꯏꯕꯣꯛ ꯏꯄꯨꯅ ꯀꯌꯥꯗ ꯎꯠꯄꯤꯈꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯝꯃꯤ ꯇꯣꯃꯥꯜ ꯅꯍꯥꯟ ꯃꯈꯩ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯕ ꯊꯥꯔꯣꯒꯤ ꯃꯇꯧꯗꯨꯅ ꯑꯁꯨꯝꯅ ꯋꯥꯕ ꯀꯌꯥ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯨꯗꯕꯅꯤ ꯑꯗꯨ ꯃꯥꯁꯨ ꯇꯞꯅ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯥꯔꯣꯕꯨ ꯀꯞꯇꯅꯕ ꯊꯦꯝꯂꯝꯃꯤ ꯏꯕꯨꯡꯅ ꯅꯆꯟꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯂꯥꯏꯖꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒꯤ ꯑꯌꯥꯕꯗꯣ ꯏꯐꯝꯗ ꯄꯤꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯇꯣꯃꯥꯜꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯇꯣꯝꯕꯤ ꯑꯣꯏꯗꯨꯅ ꯂꯥꯏꯖꯕꯨ ꯃꯃꯥ ꯁꯛꯅ ꯅꯥꯎꯌꯣꯛ ꯅꯀꯣꯟ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯇꯣꯃꯥꯜ ꯑꯍꯥꯟꯕꯗꯗꯤ ꯊꯥꯔꯣꯒꯤ ꯋꯥꯐꯝꯗꯨ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯒ ꯋꯥꯐꯝꯗꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ ꯐꯔꯦ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯒꯦ ꯇꯧꯕꯇꯕꯨ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯛ ꯑꯃ ꯍꯦꯛ ꯇꯥꯕꯗ ꯑꯩꯕꯨ ꯐꯠꯇꯦꯗꯤ ꯍꯥꯏꯒꯅꯨ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩꯅ ꯏꯆꯥ ꯂꯥꯏꯖꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯃꯥꯜꯅ ꯊꯥꯔꯣꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯊꯥꯔꯣ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯝꯍꯜꯗꯨ ꯊꯥꯔꯣ ꯍꯥꯏꯕ ꯃꯃꯤꯡꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯊꯨꯅꯃꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯇꯧꯕꯅꯣ ꯅꯨꯄꯤ ꯉꯁꯤꯗꯒꯤ ꯃꯥꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯔꯛꯇꯕꯅꯤ ꯀꯔꯤ ꯍꯦ ꯑꯐꯥꯎꯕꯤ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ ꯂꯥꯛꯂꯤꯗꯣ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯅꯪꯁꯦ
ꯀꯌꯥꯗꯤ ꯅꯥꯇꯩ ꯆꯥꯕ ꯑꯣꯏꯔꯝꯂꯣꯏꯕꯣ ꯈꯪꯂꯤꯕ ꯉꯁꯤꯗꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯕ ꯃꯣꯏꯇ ꯑꯩꯈꯣꯏꯒꯤ ꯀꯥꯗꯣ ꯀꯔꯥꯏꯅꯣ ꯑꯩ ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯔꯤꯑꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯏꯕꯦꯝꯃꯍꯜꯅ ꯊꯔꯣꯒꯤ ꯃꯃꯥꯡꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯔꯣꯗꯨ ꯃꯈꯨꯠ ꯈꯨꯠꯁꯥꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯎꯅꯕ ꯃꯈꯨꯠꯇꯨꯅ ꯃꯁꯤꯃꯗꯨ ꯃꯦꯜꯂꯒ ꯍꯀꯥꯝ ꯆꯜꯂꯝꯃꯤ ꯁꯥꯎꯔꯝꯕ ꯏꯕꯦꯝꯃꯍꯜꯗꯨ ꯊꯔꯣꯒꯤ ꯈꯨꯠꯁꯥꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞꯁꯤꯡꯗꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯇꯨꯅ ꯅꯣꯛꯐꯦ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯜꯂꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯔꯣ ꯃꯍꯥꯛꯀꯤ ꯈꯨꯅꯥꯎꯕꯤꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯏꯆꯦ ꯁꯤꯅ ꯏꯆꯦꯒꯤ ꯈꯨꯗꯣꯜꯅꯤ ꯅꯅꯥꯎꯅ ꯌꯨꯝꯁꯤ ꯂꯥꯛꯄ ꯅꯨꯃꯤꯠꯀꯤ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯏꯆꯦ ꯅꯪꯒꯤ ꯅꯅꯞꯄꯤ ꯑꯃ ꯅꯅꯥꯎꯅ ꯁꯥꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯥꯎꯒꯦ ꯇꯧꯔꯝꯕ ꯏꯕꯦꯝꯃꯍꯜꯗꯤ ꯊꯔꯣꯅ ꯄꯤꯔꯝꯂꯤꯕ ꯈꯨꯗꯣꯞ ꯑꯗꯨꯗ ꯅꯣꯛꯐꯣꯏ ꯅꯣꯛꯐꯣꯏ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯥꯒꯤ ꯁꯅꯥ ꯑꯃꯁꯨ ꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯈꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯨꯝ ꯄꯨꯔꯛꯂꯤꯕꯗꯨꯗ ꯊꯣꯏꯅ ꯋꯥꯈꯜ ꯇꯧꯔꯝꯗꯦ ꯊꯔꯣꯁꯨ ꯃꯥꯒꯤ ꯀꯥ ꯑꯣꯏꯗꯧꯔꯤꯕꯗꯨꯗ ꯆꯪꯗꯕꯤꯗ ꯂꯥꯏꯖꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯥ ꯏꯅꯦ ꯂꯥꯏꯖꯥ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯏꯅꯦ ꯍꯥꯏꯅ ꯀꯧꯔꯅꯨ ꯑꯗꯨꯗꯤ ꯀꯩ ꯀꯧꯗꯣꯔꯤꯕ ꯏꯃꯥ ꯍꯥꯏꯅ ꯂꯥꯏꯖꯥ ꯊꯔꯣꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯇꯥꯔꯝꯃꯤ ꯑꯉꯥꯡꯃꯛ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯄꯥꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯈꯜꯂꯒꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯏꯅꯦ ꯏꯃꯥꯇꯣꯟ ꯑꯩꯈꯣꯏ ꯏꯃꯥꯅꯕꯨ ꯁꯥꯎꯗꯕ꯭ꯔꯣ ꯊꯔꯣ ꯂꯥꯏꯖꯅ ꯏꯃꯥꯇꯣꯟ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯂꯥꯏꯖꯅ ꯃꯍꯥꯛꯄꯨ ꯏꯃꯥ ꯍꯥꯏꯅ ꯀꯧ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯅꯥ ꯎꯕꯗ ꯍꯔꯥꯎ ꯃꯇꯧ ꯑꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗꯤ ꯃꯃꯥꯕꯨ ꯋꯥꯔꯧꯖꯔꯝꯃꯤ ꯊꯔꯣꯁꯨ ꯂꯥꯏꯖꯅ ꯏꯁꯨꯛ ꯁꯨꯛꯊꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯥꯏꯖꯥ ꯏꯃꯥꯅ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯏꯆꯥꯅ ꯀꯌా ꯄꯥꯝꯂꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯂꯥꯏꯖꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯈꯣꯡ ꯁꯣꯏꯅꯥꯏꯕꯤꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯂꯥꯏꯖꯥ ꯃꯉꯣꯟꯗ ꯐꯪꯂꯤꯕ ꯆꯩꯅꯥꯗꯨꯒ ꯃꯥꯟꯅꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯏꯃꯥ ꯀꯔꯤꯒꯤ ꯏꯃꯥꯅ ꯅꯆꯥꯒꯤꯗꯃꯛ ꯑꯁꯨꯛ ꯂꯨꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯂꯧꯔꯛꯂꯤꯕꯅꯣ ꯏꯃꯥ ꯊꯔꯣꯗꯤ ꯂꯥꯏꯖꯅ ꯃꯍꯥꯛꯄꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯃꯍꯥꯛꯅ ꯍꯣꯠꯅꯔꯨꯕ ꯄꯨꯝꯕ ꯃꯍꯩ ꯌꯥꯜꯂꯦ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯈꯪꯍꯧꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯏꯆꯥꯅ ꯏꯐꯝꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄꯁꯤꯅ ꯏꯃꯥꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯔꯦ ꯏꯃꯥ ꯅꯪ ꯀꯩꯒꯤ ꯀꯞꯂꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯊꯔꯣꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯃꯥꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯧꯒꯤ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯃꯥꯁꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯅꯃꯥ ꯅꯆꯥꯗꯨꯃꯛ ꯀꯞꯃꯤꯟꯅꯗꯨ ꯂꯩꯔꯕ꯭ꯔꯣ ꯍꯥ ꯇꯧꯔꯤꯕꯁꯤꯕꯣ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕꯒꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯕꯥꯕꯥ ꯑꯩ ꯊꯥꯒꯠꯂꯨꯔꯒꯦ ꯂꯥꯏꯖꯥ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯂꯒꯦ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯅꯪꯁꯨ ꯑꯁꯨꯝ ꯐꯝꯂꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯒ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯂꯥꯏꯖꯁꯨ ꯊꯔꯣꯅ ꯃꯥꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤꯕꯗꯨꯗ ꯄꯦꯟꯖꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯇꯣꯃꯥꯁꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯃꯥꯜꯅ ꯊꯝꯕꯧꯒꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯇꯧꯕꯗ ꯊꯔꯣꯅ ꯃꯣꯏꯗ ꯉꯁꯤꯗꯒꯤꯗꯤ ꯃꯥꯃꯍꯣꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯃꯍꯨꯠ ꯏꯪꯈꯣꯜ ꯑꯆꯧꯕꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯑꯣꯏꯅ ꯇꯧꯁꯤꯕ ꯊꯔꯣꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯝꯃꯍꯜꯅ ꯇꯥꯞ ꯑꯣꯛꯂꯒ ꯏꯅꯥꯎ ꯏꯕꯦꯝꯃ ꯃꯈꯣꯏ ꯃꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯩꯈꯣꯏꯗꯤ ꯆꯥꯅꯤ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯑꯩꯒꯤ ꯊꯥꯒꯤ ꯂꯥꯛꯂꯤꯕ ꯁꯦꯟꯗꯣꯏ ꯑꯗꯨꯅ ꯀꯣꯟꯅꯕ ꯉꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯀꯦꯃꯧ ꯂꯩꯅꯅꯕ ꯏꯅꯥꯎꯅ ꯁꯦꯜ ꯈꯔ ꯊꯪꯗꯕ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯊꯪꯕꯗ ꯅꯠꯇꯤꯌꯦ ꯀꯩꯊꯦꯜ ꯑꯆꯧꯕꯗꯅꯦ ꯇꯥ ꯈꯣꯏꯃꯨꯒꯤ ꯄꯣꯠꯐꯝꯗ ꯌꯣꯜꯂꯤꯕ ꯑꯀꯦꯃꯧ ꯃꯌꯥꯝꯗꯣ ꯏꯆꯦꯒꯤ ꯅꯅꯥꯎꯅ ꯂꯣꯏꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯊꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯝꯍꯜꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯀꯦꯃꯧ ꯁꯦꯠꯄ ꯆꯥ ꯐꯪꯂꯅꯤ ꯈꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯇꯣꯃꯥꯜꯒ ꯃꯆꯥꯅꯨꯄꯤꯒꯅꯗꯤ ꯄꯦꯟꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯧꯁꯥꯅ ꯑꯀꯦꯃꯧꯗ ꯉꯥꯎꯔꯛꯄ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯏꯕꯦꯝꯍꯜꯗꯨ ꯑꯄꯦꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯂꯩꯀꯥꯏ ꯀꯣꯏꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯃꯥꯜꯒ ꯊꯔꯣꯒꯗꯨ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ
ꯅꯥꯄꯤꯁꯤꯡꯅ ꯃꯌꯥꯝꯗꯨ ꯐꯟꯗꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯖꯁꯨ ꯁꯩꯁꯨꯗꯨ ꯁꯨꯗꯨꯅ ꯃꯥꯔꯒ ꯃꯄꯥꯕꯨꯡꯒ ꯃꯃꯥꯇꯣꯟꯅ ꯂꯩꯔꯤꯕ ꯇꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯥꯊꯣꯏꯕꯤ, ꯅꯪꯕꯨ ꯅꯥꯄꯤꯁꯤꯡꯅ ꯃꯔꯛꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯂꯥꯏꯖꯥ, ꯅꯪꯕꯨ ꯏꯃꯨꯡꯗ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣꯅꯦ? ꯕꯥꯕꯥ, ꯏꯃꯥ, ꯑꯩ ꯇꯣꯝꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯤ꯫ ꯁꯤꯁꯦ, ꯁꯤꯗ ꯐꯝꯂꯣ ꯂꯥꯎꯁꯦ꯫ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯣ? ꯆꯩꯇꯦꯛ ꯆꯔꯥꯡ ꯌꯥꯎꯔꯕꯗꯤ ꯑꯃꯨꯛ ꯁꯣꯛꯅꯕꯅꯤ꯫ ꯁꯤꯁꯦ, ꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯂꯥꯏꯖꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯍꯜꯂꯝꯃꯤ꯫ ꯇꯣꯃꯥꯜꯗꯤ ꯊꯥꯔꯣꯅ ꯂꯥꯏꯖꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯖꯕꯗꯨꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯕꯦꯝꯍꯜꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔꯒ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯔꯛꯄꯗꯨꯒꯤ ꯃꯉꯣꯟꯗ ꯁꯅꯥ ꯁꯤꯟꯅꯕꯗꯨ ꯀꯅꯥꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯧ ꯑꯃꯅ, ꯏꯆꯦ ꯏꯕꯦꯝꯃ, ꯑꯗꯨꯅꯕꯨ ꯐꯔꯦ꯫ ꯏꯆꯦꯅ ꯋꯥꯅ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯠꯅꯕꯗꯣ ꯃꯥꯅ ꯃꯔꯥꯏꯅ ꯍꯣꯠꯅꯖꯔꯅꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯇꯧꯕꯒꯤꯁꯨ ꯉꯔꯥꯡꯗꯒꯤ ꯃꯥꯅ ꯊꯕꯛ ꯁꯨꯕꯁꯨꯅꯦ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯊꯕꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯖꯥꯠꯅꯤꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯍꯜ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯌꯨꯝ ꯄꯨꯔꯛꯄꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗꯕ ꯎꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯊꯥꯔꯣꯅ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯅ ꯍꯣꯠꯅꯕꯤꯕꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯁꯨ ꯊꯥꯔꯣꯒꯤ ꯃꯔꯜ ꯃꯌꯥꯝꯗꯨꯗ ꯉꯥꯎꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥꯝ ꯆꯠꯄ ꯃꯇꯝꯗ ꯃꯅꯝꯃꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯆꯩꯔꯝꯃꯤ꯫ ꯍꯩ ꯏꯕꯦꯝꯍꯜ, ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯄꯨꯔꯣꯏꯕꯁꯨ ꯅꯆꯥꯅꯨꯄꯤꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯁꯨꯝꯂꯒꯅꯦ ꯀꯣꯌꯨꯡ ꯎꯪꯂ ꯐꯥꯎꯕ ꯃꯁꯤꯗ ꯅꯪꯅ ꯃꯥꯒꯤ ꯃꯔꯜ ꯈꯔꯗ ꯉꯥꯎꯔꯒ ꯂꯩꯔꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯏꯃꯤ? ꯏꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯅ ꯎꯕ ꯂꯥꯏꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏꯔꯜꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩꯀꯣ꯫ ꯏꯅꯝꯃ, ꯑꯩꯒꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯏꯔꯜ ꯑꯣꯏꯕ ꯌꯥꯕ ꯏꯆꯥ ꯑꯃꯠꯇꯁꯨ ꯇꯝꯕꯤꯗꯅ ꯀꯅꯥꯒꯤ ꯃꯍꯥꯝ ꯑꯣꯏꯗꯧꯕ ꯃꯃꯤꯠ ꯇꯥꯡꯕꯤꯕ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯦ꯫ ꯏꯕꯦꯝꯍꯜ, ꯅꯪꯕꯨ ꯅꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯅꯣ꯫ ꯃꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯅꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯅꯕꯅꯦ ꯍꯥꯏꯗꯅ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯛ ꯂꯨꯅ ꯇꯧꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯁꯅꯥ ꯂꯨꯄꯥꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯂꯩꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯃꯄꯨꯔꯣꯏꯕꯒ ꯅꯆꯥꯒ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯕꯗꯨꯁꯨ ꯅꯨꯡꯉꯥꯏ ꯃꯈꯜ ꯑꯃꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯝ ꯑꯗꯨꯅ ꯏꯕꯦꯝꯍꯜꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯕꯨ ꯃꯤꯔꯥꯏꯔꯤꯕꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯝꯍꯜ ꯃꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯨꯗ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯝꯃꯗ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯎꯠꯂꯝꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯀꯣꯟꯊꯣꯡꯗꯨ ꯀꯥꯟꯁꯤꯜꯂꯒ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯅꯨꯄꯤꯒꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯊꯥꯔꯣꯒ ꯂꯣꯏꯅꯅ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯣ ꯀꯌꯥꯗ ꯆꯨꯝꯂꯤꯕꯅꯣ? ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯗꯒꯤ ꯂꯟ ꯑꯣꯏꯔꯕ ꯏꯆꯥꯒ ꯏꯄꯨꯔꯣꯏꯕꯒꯁꯦ ꯀꯌꯥꯗ ꯂꯥꯞꯅ ꯊꯣꯛꯂꯨꯔꯤꯕ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯦꯝꯍꯜ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯊꯥꯔꯣꯅ ꯎꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯍꯜ ꯇꯞꯅ ꯁꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯦꯟꯗ ꯃꯌꯥꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯊꯣꯏꯕꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯇꯣꯃꯥꯜꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯏꯉꯉꯛꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯑꯗꯨꯃꯉꯥꯏ ꯏꯊꯥ ꯊꯥꯖꯗꯅ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯑꯔꯪ ꯑꯔꯥꯛ ꯈꯔꯗ ꯉꯥꯎꯔꯨꯕꯅ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯨꯔꯦ꯫ ꯊꯣꯏꯕꯤ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯍꯜ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯃꯈꯣꯏꯅ ꯇꯥꯟꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯏꯆꯦꯅ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯂꯥꯏꯖꯅ, ꯏꯃꯥ, ꯅꯍꯥꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯨ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯄꯨꯛꯐꯕꯤꯅꯤ꯫ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯅꯆꯥ ꯑꯩꯒꯤꯁꯦ ꯀꯅꯥꯅ ꯑꯣꯏꯕꯤꯒꯅꯤ? ꯏꯕꯦꯝꯍꯜꯅ, ꯏꯅꯥꯎ, ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ꯫ ꯏꯆꯤꯜ ꯏꯅꯥꯎ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯌꯨꯝꯁꯤꯗ ꯅꯨꯡꯁꯤꯅ ꯂꯩꯁꯤ꯫ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯀꯅꯥꯃꯠꯇ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯗꯧꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥꯔꯣꯁꯨ ꯊꯥ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫
ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯕꯦꯝꯍꯜꯅ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯔꯣꯅ ꯂꯥꯏꯖꯒ ꯇꯅ ꯊꯥꯅꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯈꯟꯅ ꯆꯩꯅ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫